ꯍꯧꯈꯤꯕ ꯃꯦ 16ꯗ ꯀꯨꯀꯤꯁꯤꯡꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗꯒꯤ ꯉꯁꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, CRPF ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ 150ꯔꯣꯝꯅ ꯄꯨꯡ 24 ꯆꯪꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁ꯭ꯅꯤꯐꯔ ꯗꯣꯒ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨꯗꯤ ꯄꯥꯁꯇꯔ ꯀꯦꯟꯄꯤꯕꯧ, ꯐꯦꯟꯔꯣꯡꯕꯤ ꯊ꯭ꯌꯨꯃꯥꯏ, ꯔꯦꯚꯔꯦꯟ ꯃꯥꯅ꯭ꯌꯨ ꯊ꯭ꯌꯨꯃꯥꯏ, ꯗꯤꯂꯤꯞ ꯊ꯭ꯌꯨꯃꯥꯏ, ꯀꯥꯂꯤꯋꯥꯡꯕꯧ ꯑꯕꯣꯟꯃꯩ ꯑꯃꯗꯤ CH ꯐꯦꯟꯔꯤꯂꯨꯡꯅꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗ ꯇꯝꯊꯤꯅ ꯁꯣꯛꯄꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯎꯍꯧꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯂꯒ ꯃꯁꯛ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯍꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯄꯤꯕ ꯑꯗꯨ ꯄꯥꯝꯗꯦ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫